Thobal and Kakching District upon Baluf Tagdal na Sindunangase, Thobal District is Sapam Community Hall da No More Politics, No More Violence Against Innocent Life Habit Himda, No Mugyeba Public Convention ama pangtokre. Mioy listing kaya na sarugyado na pangtokiba No Mugyeba Public Convention aduna, lagliba September nipan amasung mapanda Manipur Pumba, Public Curfew lautokle haba yaw na tungan ba warif kaya marumsu laukre. Public Curfew manungda miyam na lamsaw surok da tolagtuna, Prime Minister, Union Home Minister amadi Chief Minister gi ifizi masing khangdana mai thabiu hainasu waref sing adu miyam da pathokladuna tagdal gi convener 𝐌𝐀𝐍𝐈𝐏𝐔𝐑 jotin na appeal tauki jotin na hai thamari hena nomai kapnariba si center amdi state government na khudakta lefan gadabani lanjena duna leiriba miyam bu lengak na matik chaba protection piduna aki akhang yaudana masa masa gi mayumda halhan gadabani miyoi bagi hingbagi lambida ayat apan pidiba akoi bagi saktam bu manghanduna reserve forest ki area koktok tuna popi thariba sing taktokadabani indigenous people sing atubada protection pigadabani amadi manipurda leriba CSO sing punsinduna amata oina lorpa firepta tagdal na sogatkani haiba waref sing lore haki arme dro to dis dagi sathar sega amari helaba narco terrorism na maitai or mitai da sathar leba lanasida prime minister of India state asida nong awal lapidana amasung masibu kamdebida ka loina Union Home Minister na state asida divide in the policy sebuna sing amasung kam thayukuna tomang ba administration sathar ka amati manipur ki chief minister na state legislative assembly ama pamduna manipur miyam ki yanongi singi matik saba wari bangma lobang ngamdaba kaya asina maram mereka latiba kanipan amasung mapan aitare September 2020 da manipur kumbada public curfew ma tadana lautole aiba public curfew asida manipur da diba civil society kuna amadi public kuna lamida hopiruna masibo sobapiu loina aiba public curfew se G20 program apa sabida da laiba sigi namoy dana koi kadana babot jabri berbasna aiba duli asida akoi public curfew 40 hours ke baru curfew sida manipur da diba niyam singna masibo sobapi bolena prime minister home minister amasung chief minister akoi hokik diba sarkar ta koi mabro tobina ai sing sigi ifizi sing se masing tingum na jaga pumuta masing bai thabi haina se ma koi ta karnya nundare